Sejangkhulda gari accident thokpada Meeoi ani leikire Meeoi ani sokle Kangpopi district ke manung chana leiba Sejangkhulgi sliding point National Highway 37 ta gari accident thoktuna Meeoi ani leikidre accident thokiba gari asi Airtel company ki thabak chatpa Imphal dagi none tamna lakpa angoba machugi bolero Casper registration number MN01AA 7075 asi ngarang nungthil pung anirom taba matamda hariba mafam asi maktada accident thokibani hairi accident thokiba aduda khudakta gari aduda tonglakpa Meeoi ani sokhi aduga Meeoi ani na leikidraba Meeoi ani adudi Damalo Hasana kunga taruk apokpa Chandan Kasri kawi leifam Nagaland dagi Dimapur dagi ni amadi Gangmai Juan Kamai nifuga mga apok palay kidraba Pachilung Kamai kawi Longmai 4 Pits Lane None District tagidi accident aduda sokiba Meeoi ani adu Rims Hospital da puraktuna haujiklai kanari thaudo adugi matangda Kangpopi District Police ki team ama laktuna register tawkre gari adu accident thokpam adugi manang nakpa CRPF ki camp ta pusinkre accident thokliba gari adu driver oiriba Meeoi adumak kini thaudo adu karamna thokibano haibagi mari makhong haujik sokpagi laikanariba Meeoi anida hangba matamda ahinga thengba phawbada duty chaluraga ayu angan badasu emergency leibadagi amuk chaluraga chak chaba toklaga none romda halakpada lambida waman badagi ngahak uitharubadagi steering control ngamdabadagi thokibani hairi Nagagi flag natana atopa flag amata Nagagi lamda paiba leiba athingba thamlei tangkhul katam now Arabai Tenngolna any condition amata yauduna pungni funipan gi manungda lale haijagadabani Bung Tangkhul region GPRN MP ningtholai semba sana Saoba Manipur gi governor da ayibe cherol ama pisinduna wahang kaya hangkre Tha sigi kundagi haukiba ngasi loisingadariba state ki thakta pangthokpa Sire Lily festival gi paw loba chatkiba pawmi sing tongba Manipur state transport ki bus ta Manipur haiba wahai lokthokadabani natrabadi chatpa yaru haina thingkiba thaudoka mari leinana Rajya Sabha gi MP su oiriba Manipur gi ningthau sana Saoba leishemana Manipur gi governor Arjoi Kumar Balada ayibe cherol thaduna wafam kaya phongdokpaga loinana wahang kaya su hangkre MP sana Saoba ngasi governor Arjoi Kumar Balada thakiba cherol amada Gwaltabi manakta Maha regiment na chathakiba thawong adugi matang da Manipur gi miyamna wahang kaya hangnarakli haiduna pawmising na Manipur state transport haina thaba bus ta chatpa si illegal oibra Manipur manungda Manipur transport ki bus ta Manipur thaba da karigi damakta ayat papiribano numit aduda chathakiba thawong adu army personnel sing aduna chathakibra natraga administrative authority gi pautak matung ina chathakibra haiba adu mapung fana thijillaba matungda khangmangamgani madu natrabadi haujik leiriba lenga asina lawriba thaudangda achoba issue ama oirakpaga loinana president rule gi lenga asi miyam gi mitta asonba ma oina urakani Manipur gi luraba tanfam asida leiba asigi security agency singna asigumba mathau masak khangdaba thabak thawong tawbagi mahutta mathau dang masak khangna miyam ga loinana mathau tawbatai India gi awang batha ki bureaucrat officer ama oina experience kaya leiraba governor dagi Manipur da ingtapa hanjilaknabagi tantra ama pigani haibagi thajaba chauna lei Haina cherol aduda makhatari governor da pisin ki cherol gi copy amamamsu chief secretary security advisor amadi DGP de supisin ki editorial kalam dagi lokacharake India lenga ki proxy war gi mayokta ikhoi amato oina lepminna bachangi tha sigi kunda ukrulgi Vaxi ground da manga suba state level Sire Lily festival 2025 hogdokpagi paulo bachat khiba paumi team ama Imphal East ki Gwaltabi da leiba army ki checkpoint ta paumi singna tongliba Manipur state transport ki gari da thaba Manipur haiba wahi adu lokthok haiba wahaudagi thorakhiba watho asigi waroisin purakpangamdri thaudo adu hek thokhibaga Manipur press club ta amju amasung EGM gi apunba emergency mifam ama phamduna tongan ba waref nipan lauduna waref sing adugi manungda thaudo adugi maramda achumba langla langjin puthoktuna mara leiba sing ain gi oiba dandi pinaba memorandum ama governor Arjoi Kumar Balada pisinki memorandum aduda yaukhiba demand gi matung ina thaudo adu karamna thokhibano amadi kana chen ai haiba khangdoknaba inquiry committee ama semduna committee aduna numit 15 gi manungda report pikhalakna basu khangan balaikhre Watho asi phong sana thoklingai manungda Manipur gi governor Arjoi Kumar Bala amasung chief secretary PK Singhana mapal da chatkibadagi makhata na miyam gi wakat fam leitabagi fibam amada haujik state asi da leiri state asi gi haujik president rule gi lengak makhada leiri bani state asi da president rule lakhibagi maru aiba maramdi haukiba chahi 2023 gi May ahum dagi ki narco terrorist singna state asi dagi tongan balengak sasan natraga union territory ama semnaba hingsa namang tharaga chatharakiba Irang asina maram oiraga leiramba BJP na luching balenga adusu tukre haujik state asi da president rule lengak leirakpa tha ahum mapung fakre asiguma yamna luraba fibam maraksida Sire Lily festival gi paulo bachat pa paumi singi team amada ahum suba Maha regiment na Manipur haiba wahi adu paumi singna tongliba bus tagi lokto unatrabadi chatpa yaroi haibagi phong sariba wathok asi ekhoina laina loba yaroi
Maramdi kukisingna hingsana mang tharaga chatharagliba makhoi gi mangfaungnaroidaba manglan adugi marumda kana leiri haibasi miyamna mayek singna khangi. Hauzik state asida leiriba Governor Joykumar Balana luchingba President rule lenga asi ahanbadadi miyamna thajaba thamki adubu President rule lenga asina tawthorakpa thabak thoramsingda miyamna peningai oiraktabadagi chingnaba wafam kaya mangda tari. State asida hauzik leiriba President rule lenga asida khwaidagi maru oiba thaudang puribasing asi Governor Joykumar Bala, Chief Secretary P.K. Singh, Secretary Advisor Kuldev amasung DGP Rajivni hariba makhoi mari asi chahi lising ani henbagi puwari leiriba aikhoigi iramdam kanglaipak Manipur gi puwari masak khangdaba ngakta oiramle. Hauzik tholiba wathok haibadi Sire Festival gi paulo bachatpa paumingsingna tongba basta thaba Manipur haiba wahai lawtho haibagi wathok asi manungda yamna wan thok leiba nongmagi hengalakli maramdi Manipur na India da hek tin khibadagi ngasi fawba hiram khudimakta asimadi fare haibagi apenba miyamda leitri aduga state asida matam gi leikiba lenga ki luchingba singsu state asi chawkhanna bahona bagi mauta ngaiha ki oiba thausil tharang chathaduna matam lenbagi fibam da lakhiba ngaktani aduga state asigi chawkha tharangi matung ina miyamda afaba lambi afaba thangnaba ising matam ga chunaba mai electricity transportation system industries agriculture horticulture na chingba hiram singda miyamna peningai oidri aduga state ki darkar oiba budget su center gi Niraga pirakpa khara aduna season nabadana tuna peningai su oidri pumnama asi aikhoigi leiriba luchingmasing asina matik chadabadagi miyamna uriba ngaktani ngasi maktholiba aikhoigi mangda tariba wahangdi paumi singi team ama maha regiment na Manipur haiba wahai adu muthatlu haibagi wathok asigi nungda kari leibagi haibadu saringaida chapchana khangdoknaba hona hogadabani center da leiriba NDA BJP gi na luchingba lenga asina chathariba thausil tharang asi ngasidi nongmagi mayek singba helakle chahi ani helaba irang asida center na pukche sangna loishinge harabadi aruba thabak natte adubu center na nakal namada tongsinuna lamdam sigi yelomi oiriba maitai singbu muthat ningbagi thawong ama uri lamdam asidagi yelomi oiriba amadi khundami nariba furup singi maraktagi khwaidagi chawa furup oiriba yelomi maitai lamdam sidagi muthat pa haibasi India lenga na kaidongaida ngamlaroidaba mangda mangra tanbagumbani adungai malemda numit tade hariba British na ani suba malem gilan jaw matamda aikhoigi ireipak iramdam asida lanchang silakpa matamda layoi aikhoigi thawna faraba ipa ipu singna utkhiba thawna lengjal aduna lengraba khudamni haujikso matam yamna leiri center laingakna yamna pukchel sengna manaba mingeng amagi makhada thokliba irang asi loisinaba honagadabani irang asi athuba matamda loisinaba honadrabadi hena sathiba thawdok wathok thengnaba natana karisu achumba phal phangloi haibasi khangpham thoi India lengang na chatharagliba proxy war asi thengnanaba aikoi miyam su tokhai na tongan ba khongjang sing changsinnabagi mahuta punsinduna punmagi pangal sagatuna thengnaba matam oire ngasi jatkhiba matam amuk halaklaroi matam leiringai tungi mirol gidamak ngasi gi mirol aikhoina ipai pu singi liklam khudung induna lingjel manana India lengang na chatharagliba proxy war asi maithiba pirasi achumbagi mangda kana amatana lepangamde haibasi pumnamakna ningsingminasi